그리고 뭐 너희니시 까이다도 오이다디네. 마디 이거 이제 가져보니까. 까이나 버가디 칼루라노. 한당 먹복드나 띠. 먹복다리 따이세. 마하기도 모이더라 바스. 니판 수도드나 아이가. 예. ꯑꯗꯣ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯏꯗꯤ ꯑꯩꯒꯤ ꯃꯥꯏꯗ ꯄꯞꯄꯤ ꯑꯝꯇ ꯇꯧꯔꯛꯎꯅꯦ. ꯂꯩꯁꯥꯕꯤꯁꯦ ꯄꯣꯠ ꯌꯥꯝ ꯇꯥꯏꯀꯣ. ꯇꯨꯏꯁꯟ ꯆꯠꯂꯨꯔꯣ? ꯅꯠꯇꯦꯗ ꯗꯦꯠ ꯆꯠꯂꯨꯕꯅꯤ. ꯗꯦꯠ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯦ, ꯄꯣꯂꯤꯑꯣꯒꯤ ꯍꯤꯗꯥꯛ ꯊꯛꯄ ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯗꯦꯠ ꯀꯥꯏꯅ? ꯄꯥꯕꯨꯡꯒꯤ ꯁꯟꯁꯦꯟꯗ ꯆꯠꯂꯨꯏꯔꯥ? ꯑꯦ, ꯄꯥꯕꯨꯡ ꯀꯥꯏꯅ. ꯑꯦ, ꯀꯔꯤ ꯋꯥꯉꯥꯡ ꯁꯥꯉꯥꯡꯅꯣ ꯑꯗꯨꯕꯣ? ꯍꯦ, ꯅꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯀꯣꯏꯊꯠꯂꯨꯔꯣ ꯍꯧꯖꯤꯛ. ꯑꯃꯨꯛꯇ ꯄꯨꯂꯞ ꯀꯣꯏꯊꯠꯂꯨꯔꯝꯖꯥꯠꯅꯤ. ꯀꯣꯏꯊꯠꯂꯨꯔോ? kumdo hari bane hagi do bane ba mai ni na bang bang hek law nge king bol hek male kin na thing khuding gi thil di pan ni nang mi usi adumai da har ga king bo male da har ga doi tara sa ka da ko ye polio 제 구질러 봐. 응? 너 장비 어디? 그렇게 보세요. 한도 오바. 한도. 제 구질러.